Ukhrul district ta nauna irang chok thoraktuna kuthoknabada tangkhul ama kuki militant ani shiri ozamasi khoi tam da khoi gi honorable cm di peace la e santi hanjalle haba adubu chingi wafam dadi nongmai kap thorakpa amadi unkhatnabagi fibam se lai khoi leptri haba tare ngarang anganba ayukta khoi gi tangkhul singi khundaba khul ani haba tare khoi gi shirakhong amadi sina kaithai ani gi marakta naga village guard amadi kuki militant ni chingnaba singi marakta akanba nong khoi mong da khuthukna kre habagi wafam ni masida tangkhul volunteer ama leikitabaga loinana khoi kuki militant ani leikitaba oza sarma tang so jage ba mota kamai ni yingbe zo ahan mota da notice window yengiri ba manipur ja ka knu chare rena ngasigi hot so biri ba lirin amni all stop ding ka knu chare lirin yam noite lebak siko lebak sam noite to an thodo mayam na khoi khwang koir lei tare ko to be ngasigi hangbiri question ngasigi kulgi site ta kamna riba corner riba asiana yauna riba mayam sigi point lak chidingai dai na ngasigi lengak ta ko lengak ten humble appeal tam tong jening basi kai no haraga di issue mark ta dum na da dum yak ko do di dum oya do ga su first ngasigi papers nei na dingai da koi 3rd May 2020 haro kibul lanje haji heng sigi date May gi tari om da di ko sei om ko phaga do re ko sahi om mapung phaga do ba May gi tari om da sei om phaga do ba sigi lansi kari gi damak to lotion da bno kari sang thari bno kari gi tholi bno ha ba jing sidi question ma am tholi he tare ko ana sigi ahan ba nei na dingai dai na government appeal to jening ba si laingak na matam sang na ko laingak na matam sang na ko thawa sadana irang ji makha sum sangdarak padagi hedare ko sangdarak pani lo ni bayu khna di ko duga irang sida maruina se asi ana asu open adagi kari kari khoi khoi gadare ko gi yauri khudimak si daita si ko lenga asina khoi ponjaning hedare sin ko ponjaning maram di ngasigi issue sahi ahum apung phagadro issue si loishinam thokpa lenga sina loishindana makha sangda halaga ko thawa sadana dum sangda halaga tangkak nai na sanama political drama ama yaw man mami laksil FCT ko aduna masidi asu open yauriba asi na yauriba mayam ki daita ze asi lengak na pom thoi ko simai thamjage aduga irang asina maram oiraga khogi se pose mayam akai thoi ba pramani ko singa nangi footage ubire dana ko gari cham khamara jab gari bawda chaitupna kanjan ba adagi migi CCTV camera migi yumna these ba phakai rakpa adagi den gari manung da gari da khoi nungmaina kapsan ba ko padi bar migi imungda Tiargas kapsan na may chaan ba isu nung ito mayam thu idra ko suma mayam jingje khoi se akai thoi ba adagi thugai biri ba mangi ba kaushal liba thandali ba sugumada mayam so open yauri mayam daita ze asi lengak sa suma si daita lo hum thu ko sei thamjagi ko hoi adu dena man amu ke dawre maruina ngasagi hena show off haitare ko se koi protest taw matam da yam due advantage haitare ko hata counter mang sagi hata haibe si sengmai da ngasagi se mayam gi ba maira gi release matam da sengmai police na koi ising bok yen bi bagi mami ko ko admaina lekai lei khuting maksi dai da tangai phadra ko haina hoi sometimes nungai to controversy kha thueng khala ba bu da hen atam to yang to pukri yaw bo se masi da tangai phadna hena asu open yaw ba ko de hen nang sagi khudong thiba dai soena su ba doi na pan ba khop tori me ang je ta sina su mo me ang ji oi ba sagi compensation ai da ko si ji government masi pim thok prai khale ko pim thui tham jage ko loina su chala ganda ma ya su chala ganda overall su chala ganda aina taksani point di ngasigi lengak sina May tarik ahum dagi horkiba 2020 horkiba dugumba irang sidida makha sangdhana sang thamibagi maram ko thawa sadana tangkak naina sum sangdhana pambagi mong manpot amada irang ji lakshandana thamaga ngasi irang thola kanda sida klong thiba thuiba asiana yauriba asopan yauriba ko migi property asset mayam ngasi amang tholi mayam daita ze ngasi lengak sina daita lohum thui lengak sina matang matam sana asu open yaro me am jiga compensation pim thu ya humje han round khai thamjage bako adu point laksage yam noi tabasi khoi lirin tarik ahum 2023 me dai horkiba ko ki terrorist ngi langi makha chatharak pada ko penai da bhai dare ko thamoi da chur ga leiba dugumba tangkak ngai bori mayam khoi thengna lakhre ko se sai nau mayam mangi ba army campus dagi bong mangi ba army leina chunal laga nomai kapsulak pa hori bar me am ure ko pen da mayama new year day da handaki chakri ba 2026 ki new year day da
तारीख मंगा कहीं अखोगी साइटोन बोमना न्यू इयर से गिफ्ट तौरखीबा को कावे तो पुनतने बसिको सुगु मयामजी अखोइना फॉरगिव एंड फॉरगेट एंड हारगा अदुम चलद्रा क्वेश्चन हंग लेरेबको अदेन मखा चथरकदा ngarang na handa khoi date 7 da ko date 7 da trong lawi da yam nuai ta ba pusi da kaw ngamoi da ba ko se sai ulkhul gi kono do laksin na ba honor ko matam da mamang gi recall kha tawda da ba gi ni ko maram di ulkhul gi jam nuai da thodu amane ba ko ulkhul gi thodu nuai da thodu se masi recall to honor ko matam da masi wari chana honor ko matam da thodu sina ulkhul is the not first time ko sina ulkhul gi na ahan na te ba ko continue ja tha ko podma kan ba ya da khre le bo na sai trong lawi thoki ba dugum ba yam no ai taba sinam ka ko pusida amuk hena khoi thamoida sai chaga le bhai tare ko chahi manga gi ipa macha ama tha mari manga gi ipi macha ama ko tha mari gi angang si taibang miron khangri ba taibang chatna bi khangri ba taibang gi ko khoi jinjak cha dri bhai tare ko dugumba ichan pi ama khak ne ba ko madu mama duga khoi gi yam secure ina ko khoi life si mapaduna atop state ta koi tangai paduna india nga anabi tamakta bsf oidna leibai paw khoi tajare ko aduna mama duga masa ani duga yam secure ina yum duida koi tanam tana madu problem thoroi khanja dana sai tangai pa imung tumini jari ne ko adubu yam tam thiba mayam no si hainari si rocket launcher capsule le hai bomb langjel le hai whatever yam hainari ko pe yam ko on inquiry de lady ni madu hajar roi tabu tabu moina tarumiba terrorist kamun tarumiba style du di ai ta singna madu thongna du nappa thamaga timer ma thamaga da battery thamaga thongna du nappaga lady ba mama masa mayam imung du mi khu se halage na taw du gumba terrorist ka sathi ba du gumba thomne lokje ko adida lay phaba ai ga dramu mama du am thina so matung dai khoi kan mading am hore ko masa ani du koi taibong miron khangdi ba masa ani du mate koi asi kaina re atra sigi dai ta kana puduri ko sigi dai ta kana puduri koi hangri ko sini ko adui khoshau na ba mayam du na mu ke dore nongal kan da